Ngachi nungdan phone kiba kanglei pak kimera gi pau sedagi maroiba pau khara khangatchiraga miyamna khudo tamjige irang achina maram oijna relief camp da lariba singgi yumna singba saduna khunda leitanaba manipur lengang thaba pakhaliba achida miyamna mating pangbiu cm haukiba mamang sahi lising ani ga sumna kungo homdogi me ahum dagi lamdam achida thokliba kanglup ani gi irang achina maram oijna mayum makai lejedraba miyoi singna masa masa gi maram dam adu khudong thibak nangoidaba mafam oirabadi yum sanaba honariba sida relief camp da lariba sing amadi miyamna mating pangbiu haina Chief Minister Nongthoba Berena Fongdokhre wafam asi ngasi Babupura da laiba CM Secretariat pangdokpa paugi mefam amada fongdokhibani paugi mefam aduda Chief Minister makata na fongdokhibadi tholiba kang ani gi irang achina maram oiduna mayumakai mangta ankraba singna kachana traga semi kacha gi yum sabada details lakhokraba yum sanaba paisa fonglaba singna yum saba hobiro kariguma isana sabada khodongcha daba lairaga sumari nava deputy commissioner da habiu lengang la sanaba honakani yum sanaba paisa lokthokraga sadana rambasu thengnare amadi paisa loba laktriba miyoi sing lairaga su lokthokpiro haike mak na hai yum sanaba paisa pithoktaba yaurabadi cm haisi haina hangliba headline number 9534795347 da call tawiu masi pung kumari miyam ge seba tawduna leiribani loyuna lanjena duna relief camp singda changjapam logduna leiriba miyoi singna sajaba polam sing yompham leitabadagi lambi surokta thoktuna yoliba adu lepiu makoina sariba polam sing adu puna lakholaga NGO amada pulap lehalaga wholesale da yonaba tharang tawgani relief camp amada leiba miyoi singna sajaba polam sing adu puna khongalaga NGO asina leigadabani adugo soina laubagi ofam de leite haiki mana makata na haikibada hauji election gi model code of conduct leibana thawak paikhat payadabagi lepani Masi loibaga lanjena duna lairiba singi awat apa khunimak menkhanaba semsari hauji yumda hanjima yadriba khodong thiba nangba yaba mafam singi oinasu laingana masa gi tonga ba yum sanaba honari haina su phungdoki amaramda manipurda kari thokli khangdaba labna masi gi yelawmi singna thengnariba awaba si kari no khangdaba mapalamda Geneva Britain na famlaga wajaw ngangba NGO tawa napsuri khare laire makoina paisa tanaba honabada ngangnibada nganglibasi India amadi Manipur lenga asi makogi makada leibanate tholiba aruba isu asida politics tawigano haike nakal amaramda labdam asida tholiba irang asi haukiba chaige February 13 ta illegal immigrants sing khaidoknaba cabinet me phamduna semkiba sub committee aduna thaba haurakpa tha ama farakpadagi haukibani semkiba sub committee aduda nepcha ki gap lepa haukina chingba yauri loinana sub committee adugi chairman su lepa hauki masamangna oiribani Masi mapaldagi changlapa illegal immigrants sing khandokpada nungaina pani subcommittee aduna irang thoktingai mamangda illegal immigrant lising aniga jamriga homarfu khangdokpa ngamki amadi makoigi biometrics lokha khyari irang manungda more amadi kamjongi mafam singdagi illegal immigrant gi mafam singdagi illegal immigrant lising mangaga jamriga yankai ga taret khandokpa ngamki madugi manungda miyoi lising mangaga jamaga hudragani toide biometric lakhotuna thamlei Illegal immigrant chahumga kungamapa amadi masana maromdom hanjakre loyana ukur amadi kamjongi mafam singda illegal immigrant changshilakpa thingnaba lainganga thabak lakholi haina su phungdoki combined team na miyoi ama rescue tawkre chenaba miyoi fare sakhangdaba miyoi singna miyoi ama faduna pokre habagi paw phongbadagi ngachi ayu pung 9 makhai taba matamda Thabar district police ki team amadi kuntraga homdoi suba Assam Rifles ki combined force na National Highway 102 paringi waitau lambida section thaurangi thabak lokhapada Honda Activa amada phaduna purakpa miyoi ama kanba ngamkhre loina miyoi adubu phaduna purakliba nupa amadi mahaka pairamba khulai khara su phagappa ngamle hari rescue tawba ngamlaba miyoi adugi maming MD Army Allies Boboy Cheikungamari apopo MD Habibur Rahman Kauri Lirong Chingjau dagini mapu phaduna purakliba miyoi adugi maming ne MD Sharik Khan Allies Maisten Cheikunganipan Apopogi mamin Abdul Ghaffar Allies Idlis Ali Kawi Faudel of Maning Lekai dagini miyoi asi ningol macha group hariba asige active member ni hari mangondagi country man 9 mm ge pison ama kapa yariba maru nipan Honda Activa ama recover tawre maki mathakta FIR case ama register tawbaga lonina Lirong police station na makhata na thijin humjibagi thabak chathari hari lang thabang kunjada lainung tawthabada gas kapkhalakhiba adugi
manakta leba miyamna chekchina lainaba DC Imphal West na khangankhre. Ngara numidang pung 3 rom taba matamda langthabang kunja awang lekaida leba yum amada ising jingkhanaba lainung toktabada gas amadi lainang sing kapkhalakhiba thaudo adigi matangda manak nakpada leiriba miyamna chekchina lainaba District Administration Imphal West na order ama thokre. District Magistrate D.I. Koireng na thokiba order adugi matung ina Yuremba Manihar kauba miyoi amagi yumgi manungda lainungdagi ising jingkhanaba honawada khangauduna makol hauna gas amadi lainung sing Mathauromda Pikuntra Rong Wang na kakpalakiba thaudo adu State Disaster Response Force amadi atay mari lainaba technical staff singna yengseli maram asina thaudo asige chapchaba maram ama khangdriba fawba meter chamagi akoibada leiba hana azama naba COVID-19 narubadagi faraklaba apikpa angang sing pokpada ngariba angang sing yauna miroliba mama oigadariba singna khara safagadaba mafamjingda thaidokuna lainaba order asida khangalakti Masiga loyina hariba mafam adugi akoibada hauramba enjang napi sing thakpa saba tawbiganu haina order asida pali Koireng na Luchingba UNLF na oktabi singgi mathakta Action Louba houkhre Koireng na Luchingba United National Liberation Front UNLF na Manipurda finunggi haksang yonthokuna sentana bagi karba chathariba miyoi singgi mathakta akama miyeng sangba houkibaga loyina ngarang numidang Bisnupur District ki mafam amanda asiguma khunai mangna bagi thawong chathabada Maru oina chenaba ama yauna puna miyoi ani phagatuna media gi mamangda phutokhre paugi mefam aduda Koireng na Luchingba UNLF ki wangangroi pibarel angomsana paumi singda phongdokhibadi lamdam asida khwaidagi liriba lalo asina mating leiba Manipur khunai ama sengatnabagi dama matam pumbada mangjin thana saruk yaduna sem sadu lairi haina phongdokhibaga loinana ngasi phinunggi hasang yonthokuna khunai asibo lekhatana mangkinaba Honarak River Singgi mathakta akamba miyeng sangba haure haina lauthoki mangna makhatana asigumba immoral oiba lamcha saja asina sai lising ani ahum henbagi topa puwari lejerakraba Manipurgi khunai asibo mangthoknaba kana hotnari haina nungnangba phongdol aduna asigumba thong asina asangba khunai ama sembada thoido hendonga thaudang loriba Manipur maite nupi singbu manghanabagi achoba macha ama oirakani haiba famthamki pibare na masigi matangna Koireng na Luchingba UNLF na thijimba haubaga loinana oktaba licha saja chatliba sing asigi manungda yaiton famdomba sing yaure haibagi rikhul khara phangba ngamle haidiki mahana ngasi phagalakliba finunggi haksang yonthokuna sen tamagi thawong chathariba nupi anigi manungda amadi masa mangnaba semjabata natana atopa karisu khangjadriba nupi angang kya amasu lambi asida chingchinduna khongda hamba miyoini haiduna mahaki mathakta chunaba charak piragani aduga atopa chahi nauribe lambi asida khongdaba kuidriba tangkul furuki nupi masa amadi masana chomthokchanabagi tanja piba oina naga furuki CSO singda khusinagani haina lakthoki pamui singi mamangda pothokiba phinunggi haksang yonthokuna sel tambada naha kyabu chingchimani haibi singjamai chingam khadagi nupi moyangthem ongbi bibi chahi nepu aduna mahangna lambi asida khongdara riba asi chahi manga taruk surakle haikhibaga loina ngasi phawbada mahangna nupi kya ama lambi asida singkre haiki mahangna asumna mapuroiba kainaraba matungda naga mapa singjumong layaktagi nupi ama ihan hana lambi asida singkibani haina phongdokhibaga loina masida kumbi kendragi ex MLA amasu mahaki kantek pipam oirakhi hairi nupi asina mahangna lambi asida singkiba nupi singi manungda kuki yauna atopa furuki nupi maya amasu yauri haiduna nupi sing asigi manungda Guwahati amadi Delhi yauna Manipurgi atopa mafam kiyada chanakhiba maya amasu laikhre haina pawdomki hauji oina North AOC amadi Khuman Lampak area yauna Imphalgi mayoda lairiba hotel maya amada mahak puliba nupi singa nupa singa loinuna oktaba licha sada chapagi thabak toina tawi haina sigjamai chungam khadagi ni haibi nupi asina medyada phongdol aduna lisang sina mahangna tawrakliba thaba asigidamak lale amadi tungda asiguma thabak tawbagi mahutta hingnabagi achumba lambi amana chatlagani haike Koireng na Luchingba UNLF na phagalakhiba masagi finunggi haksang yonuna sen tanbagi thabak chatharambi atopa nupi aduna mahak masa asi toksemdagini haina phongdol aduna mahak Manipur tholakpa tha amarom tangairi maduna lambi asida changsilakpa su pungkui kuidri haike mahakna makhatana hai matung tabada aramba lambi asida amu hana khongda jaror haibagi thajaba su phongdokhi yaripo exercise yu kayamram haidokuna mangankre Kaksing amasung Thaba District ki tonga mafam singdagi exercise na phagalakhiba yamlaba yung amadi yung angsing asi Thaba District ki yaripo exercise ki office complex mamangda
haidokuna amadi mai thaduna mangkhre hari ngasi mangankhiba yusing adu mamang saigi June amadagina sahi asigi April 30 fawbada parel kakching thawal lilong amachung yaripo ki excise station singna tonga mafam singdagi phagalaktuna yaripo excise station na thamlakhibani yu manganba adugi matangda deputy SP excise KH Remaina paumi singda phongdokhibada ngasi manghaliba yusing asi parel kakching thawal lilong amasung yaripo ki excise station singna phagalakhibani mangankraba yusing asi chawrangna lupa lising marphuga mangaga chawngaga subna tare romgi IMFL liter 75.85 lupa lising taraga humdoiga chahum yankhaigi beer liter 44.50 amadi DIC local liter da lupa lak mapan ga lising marphu taruk rongi liter lising mapan ga chani panghamfuni hari AR gi gari sing yaripo Koireng da nupi singna thatuna changan kidre ngarang timpung mari ga minipu mangaram taba matamda Thaba district ki maning sana yaripo Koireng phawraga kasom khulelom da changchinaba lakpa AR gi masing yamlaba gari sing yaripo maikai gi masing yamlaba maya paibi nupi sing tholaktuna AR gi gari sing adu changba yaro haina athingbat pikre AR gi gari sing adu gi mamangda masing yamlaba maikai adu gi maya paibi nupi singna thachinduna thamki nakal animakta muknaba chawna thokki adubo aso apan amadi pamdaba thodokte amada thokkide numidang pung tare taramdai fawba AR gi gari sing adu kasom khulelomda namduna makhatana changnaba honaki adubu maya paibi singna thingduna changan kidrei paw asina hai AR gi gari sing khangongduna yaripo Koireng phawraga kasom khulen phawraga lakhibagi maramni haribadi ngarang KNFB na Myanmar border da laiba Manipur ga lalaro amagi camda lanarapadagi akamba khothongna khiba adugi pawtabadagi mafam adu tana changchinaba yaripo Koireng phawraga lakhibani yaripo Koirengdagi kasom khulen lambi taraga wangli amadi khuthoknariba mafam namli border adu tana chanaba AR gi kangu aduna honavani maduda maya paibi singna AR gi gari sing adu thatuna halankibani hari